Hi, doctor. Doctor, I cannot haijige yadro. Nangbu nasaga khara phagalabro. Hayu karino kari haininge nang kari muagano. Ado doctor, I cannot haijige lana di khanbigan. Karino nang na haininge da adum hayu. Aina doctor bu ahan bu uzaba mikup tudagi doctor na igi thamoi bu hubi khare. Nang di kamai khangliba. Nan hairagino aidi nangi thamoi hu basunadana mi kidney hu khai huraga. Ha